ngasi National Youth Day Rashtriya Yuva Divas Jati gi naha singi numit siga mari lenana akhoi gi Manipur amani Bharat ta leiba naharol khuding makpu aina yai phamangol pijari numit asi prithvi gi saknai raba Bharat macha yamna inspirational amadi social reformer oina pokhiba Swami Vivekananda gi mapok numit asida palan tawbani leibak amagi jati amagi chawkhat thorang amadi magi marai bagsi leibak tura leiriba naha oiriba youth singi makhutta lei. The future of any nation depends on the youth. Hairiba naharol sing sibu proper amadi achumba lambida guide tawnabidamakta sahi khudingi National Youth Day haina palan tawri. Swami Vivekananda yamna phawa saknairaba Bharat pokhiba adungumba leader amani Mahapurush amani mahaki punsigi wari amadi mahaki punsi masi achauba akhoi gyan na pik thalaba idea na pik thalaba loksing na pik thalaba aphaba wakhalo na pik thalaba adugumba akhoi mahasagar amagumani yamna chawa prithvi gi university maha vishwavidyalay amagumba adumba amani magi punsi si akhoi na magi punsi si nainari bungai adum gyan loksing pukning loksing aduna pik thana leiba lepa leitana adugumba atat akham leitana leiba adugumba gyan thallaba magi wari ni punsi ni aina ngasi numitchiga mari leinana naha oiriba nupi macha sing nupa macha sing the future of our country, our state, young minds mayamda aina khangjaba Swami Vivekananda gi magi punsi wari dagi aina tamjaba point manga khaktang ai mayamda ninajage mayamda thamjage ihana hanbada naha ama oina misak ama oina ekhoina yamna thojal heiba haibadi kindness awana tarab singmu mating paningba aigi loinariba aigi thangnaba nak yata leiba aigi jati gi aigi laikai gi aigi leiba ki mi singbu aina mateng paningba helping attitude adung wakalon aphaba mi ama oina mayam gi mateng pangna khanba adugumba aina aigi leiriba laikai da aigi mafam sira kramaina mateng pangani haibagi aphaba wakalon khanba adugumba ani subada naha moina aina chatki aina phangi haina khaliba aigi mang aigi target to mother focus to atopa daine by distraction mayamda atopada akhoi gi kano mangi daba wakal serana na khan gi daba achumba aina pamjariba jaga do madu yauna ba chatpa ahum subada nupi khudima ବ୍ୟବହାର toba ijat toba respect toba ima oibay abo oibay isan oibay ine oibay inomsa oibay imong nupi oibay isan nupi oibay lekai leiba ima indol sing oibay aphaba mi ama oige aphaba samaj ama lehenge haiba tarabadi samaj dur leiba imong dur leiba lekai dur leiba nupi sing si yam awang mathak ta respect toba makhoi bu importance piba makhoi ya ka thorangi dam ta khonaba mari subada aibu takpi tambirakpa aigi guru aigi mentor aigi guide piklingai degi hauna aibu takpi tambirakpa si da akhoi kadongai su kaukthok aina achouba moire aina mong tare phare aya phaba oire haira kanda phibam chara kanda aibu takpi tambirakpa si khwen he kauthoi masi tawdaba manga subada akhoi intellectual di gyan yam yawba loksing di yam hairaga su akhoi gi phagi pharang tawba haitaba yam serious wena leiba masi yawdaba loksing singwa gyan yawga loina na phagi pharang su adum phagi su khara buba mayam no hanba adum momon nokpa mayam ga nokmin nadana yam simple loina leiba masi manga si masi yawraga di aphaba naha aphaba mi ama oiba ngamgani aduga akhoi gi samas akhoi leiriba samas aina leiriba pham aina leiriba lekai aina leiriba leibak se adumba aphaba leibak ama ohenbada soidana mateng pangani aina khanjai Swami Vivekananda gi atopa aina tamjaba formula 3H formula
H ahumgi ahanba H na head to think khannabaidamakta akhoi ko ani suba H na heart to feel phaunabaidamakta thamoi ahum subada hand to work to serve haiba arthadi afaba wakhalon khanba aigi lekai gi aigi imung aigi jati gi aigi leba ki afaba wakhalon khanba afaba ta khanba tamba khanba khaktana yade khallibadu phawba masu aigi lebak ne aigi imung ne aigi naw ne aigi sel ne aigi keno ne na ingona phawba maga feel tawba masu leno khanju khanba phawju phawba adubu thabak to onthok tradi yadamna phawriba khalli wakhandu thamoida phawra matungda akoina madu action do onthokpa transform tawba masigi 3H formula simasu aina Swami Vivekananda gi magi life tagi magi life history tagi aina tamjaba point singni point kharaje thamjaraga akoigi ngasigi National Youth Day numitchira nauriba akoigi tungi yumbirel oigadoriba future of the nation naha sing nupa macha nupi macha sing khuding mapu aina yaipa mangol amuk kana pijari